ꯑꯋꯥꯕ ꯑꯃꯅꯤ ꯅꯠꯇ꯭ꯔꯥ ꯇꯧꯔꯤꯁꯦ ꯂꯥꯏꯐꯁꯦ ꯖꯔꯅꯤ ꯑꯗꯨꯝꯁꯨ ꯖꯔꯅꯤ ꯇꯧ ꯂꯩꯔꯁꯦ ꯑꯃꯨꯛꯁꯨ ꯇꯧꯗꯣꯏꯅꯦꯕ ꯇꯧꯔꯤꯁꯦ ꯁꯤꯡꯒꯜ ꯀꯥ ꯑꯃ ꯍꯥꯏꯗꯤ ꯀꯩꯅꯣ ꯁꯤꯡꯒꯜ ꯀꯥꯏꯗꯤ ꯀꯩꯅꯣ ꯃꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯃꯤ ꯃꯔꯤ ꯀꯅꯥꯏ ꯃꯤ ꯃꯔꯤꯅꯣ ꯀꯩꯅꯣ ꯌꯥꯎꯒꯗ꯭ꯔꯣ ꯑꯕꯦ ꯃꯄꯥ ꯌꯥꯎꯒꯗ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯕꯦ ꯌꯥꯏ ꯃꯄꯥ ꯌꯥꯎꯒꯗ꯭ꯔꯣ ꯆꯥꯔꯣꯏ ꯀꯩꯒꯤꯅꯣ ꯃꯣꯏꯒ ꯄꯨꯜꯂꯨ ꯍꯥꯏꯔꯣ ꯍꯣꯇꯦꯜꯒꯤꯅꯤ ꯍꯣꯇꯦꯜꯒꯤ ꯋꯥꯔꯤ ꯀꯥꯏꯗ ꯍꯣꯇꯦꯜꯅꯣ ꯑꯩ ꯍꯦꯛ ꯍꯣꯇꯦꯜ ꯊꯤꯟꯕꯤꯗꯨꯗꯤ ꯅꯪꯁꯦ ꯀꯗꯥꯏ ꯍꯣꯇꯦꯜꯗ ꯂꯩꯗꯣꯏꯕ ꯍꯣꯇꯦꯜ ꯊꯤꯟꯗꯣꯏꯅꯦ ꯑꯩ ꯀꯥꯏ ꯂꯩꯗꯣꯏꯕ ꯂꯨꯍꯣꯡ ꯂꯣꯏꯔꯒ ꯑꯥ ꯈꯪꯖꯗ꯭ꯔꯦ ꯅꯪꯒꯤ ꯂꯥꯏꯊꯤꯕꯤ ꯄꯨꯇꯨꯜ ꯁꯥꯟꯅꯕꯩ ꯂꯣ ꯀꯔꯤ ꯆꯥꯔꯖ ꯑꯥꯗ ꯁꯤ ꯇꯧꯕꯤꯔꯣ ꯏꯆꯦ ꯑꯗꯨ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯦ ꯕꯦꯕꯤ ꯀꯩꯅꯣ ꯑꯩ ꯏꯆꯦ ꯐꯤꯔꯣꯜ ꯄꯨꯔꯥ ꯈꯤꯇꯪ ꯐꯖꯅꯁꯨ ꯂꯩꯅꯗꯦ ꯍꯥꯏ ꯍꯥꯏ हाय इनका ब्लॉग है ओ अच्छा अच्छा ओ अच्छा वीडियो मा में आता है ना ꯀꯣꯏ ꯀꯣꯏꯅ ꯆꯪꯍꯜꯂꯒ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯅꯪ ꯑꯗꯨꯝ ꯇꯧꯕ ꯄꯣꯠ ꯆꯩ ꯌꯥꯝ ꯂꯣꯏꯁꯤꯜꯂꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯀꯟꯌꯥ ꯁꯤꯗꯤꯗꯣ नेल पॉलिश है छुट्टी से नहीं लगा हुआ है ꯀꯩꯅꯣ ꯁꯤꯒ ꯏꯁꯤꯡ ꯑꯃꯒ ꯂꯣꯜꯂꯝꯃꯤꯁꯤꯕꯣ ꯈꯪꯗꯦ ꯑꯧ ꯃꯣꯏꯅ ꯐꯥꯏꯗ ꯄꯣꯔꯛꯄꯗꯣ ꯑꯗꯨꯅ ꯃꯉꯣꯟꯗ ꯋꯥꯡꯉꯤꯅꯦꯕ ꯑꯗꯨ ꯒꯥꯔꯤ ꯊꯨꯡꯕꯅꯤꯅ ꯍꯜꯂꯣ ꯕꯥꯏ ꯍꯜꯂꯣ ꯁꯤꯅ ꯌꯥꯏꯃ ꯑꯣ ꯌꯥꯏꯃ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯊꯪ ꯃꯊꯪ ꯌꯦꯡꯍꯟꯂꯛꯀꯦ ꯑꯩ ꯉꯁꯥꯏꯒꯤꯗꯣ ꯕꯦꯇ꯭ꯔꯤ ꯌꯥꯎꯗꯒꯩ ꯃꯨꯠꯂꯨꯔꯦ ꯁꯤꯗꯤ ꯃꯝꯃꯦ ꯂꯣꯏꯔꯕꯣ ꯉꯥ ꯊꯣꯡꯕ ꯂꯥꯏꯃꯁꯨ ꯅꯨꯡꯉꯥꯏꯅ ꯊꯣꯡꯉꯦ ꯏꯟꯖꯥꯡꯒꯁꯦ ꯑꯇꯦꯛꯄꯅꯤ ꯅꯨꯡꯅꯨꯔꯥ ꯃꯣꯕꯥꯏꯜ ꯉꯥ ꯃꯇꯨꯝꯁꯦ ꯈꯟꯗꯣꯛꯑꯒꯅꯦ ꯑꯃꯃ ꯍꯥꯞꯄ ꯑꯗꯨꯅ ꯐꯩ ꯇꯣꯝꯕꯤ ꯍꯣꯏ ꯀꯩꯅꯣ ꯆꯥꯕꯒꯤ ꯑꯦꯔꯦꯟꯖꯀꯤ ꯃꯐꯝ ꯏꯟꯖꯥꯡꯗꯣ ꯍꯥꯎꯍꯟꯕꯗ ꯑꯃꯨꯛ ꯑꯣꯛꯅꯗꯅ ꯇꯣꯛꯀꯅꯤꯀꯣ ꯊꯨꯝ ꯃꯣꯔꯣꯛ ꯌꯦꯡꯉ ꯊꯥꯛꯇꯣꯔꯤꯃꯤꯅ ꯊꯥꯡꯗ ꯋꯥꯏꯁꯤꯕꯣ ꯑꯗꯨꯁꯨ ꯑꯩ ꯄꯤꯇꯥ ꯈꯪꯂꯛꯏꯕꯅꯦ ꯀꯩ ꯄꯋꯥꯅꯣ नंग चुप जा ए लाइट तो क्या कर रही है नहीं क्या कर I guess Meitei community, right? Huh? Yes, yes. I belong to Manipuri community. Kailan pinaw hay tengkot ama? Oh. Cha, si picture manda. Thank you everyone. Thaja Laistram. Chak charabo chi. Thaja se kainoro. Khoi Thaja
마 아다 조금 더 찔러 비비 난 다져서 당기 다져 라이스를 마이세 라이스를 토폼 두이마이기는 빠메임들이 라이스를 제이나 짝 짜라보지 해 제이나 nangi 다져도 라이는 간다 신이들 홍가 되지 어? 식마이 진다이네 아이디 다져 이거 다져 톡밤 하나 거의 hꯧꯖꯤꯛꯀꯤ luhonggodoriba ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯒꯤ ꯃꯃꯥꯟꯅꯕꯤꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦꯅ ꯈꯜꯂꯨꯕ ꯀꯩꯅꯣ ꯄ꯭ꯂꯦꯠ ꯑꯝꯇ ꯄꯤꯌꯣ ꯁꯨꯃꯥꯏꯅ ꯆꯥꯛ ꯀꯣꯠꯅꯕꯒꯤ ꯆꯦ ꯁꯨꯃꯤꯇꯥ ꯄ꯭ꯂꯦꯠ ꯁꯤꯅ ꯈꯔ ꯆꯥꯛꯀꯗ ꯀꯣꯠꯂ ꯌꯦꯟꯕ ꯅꯨꯡꯉꯥꯏꯅꯕ ꯃꯁꯤꯂꯦ ꯁꯤꯗ ꯏꯁꯇꯤꯜꯁꯦ ꯇꯧꯒꯦ ꯐꯖꯅ ꯌꯦꯡꯒꯦ ꯁꯦ 이게 있는 말면 그냥 진짜 신의 또 과거텔기 헤로인 Kaya sa hero ni Diyo sa figura na. cái nó heroin cho khá thì hắn được vậy cái nó San video siya. 어때? 신의 이거 이제도 이거 상대 có đi núp plate bọn đi không phải chịu xem cái bùa đó rồi năng gì là thắc cái đầu thao gì à cái gì đó cái là sao để ngang học rồi cái này bimol không bimol quỳ đấy bimol sẽ u được ba Kaya no. 이제 cái đó cái này ba cái xăm thong Mai gì? cái xăm thong thôi bị cái đó Mai ni ka ni ka di. Bui yung ngau le betul. Isi tari itu ini. Cái thong làm dẫn gì? Ấy chị em mong bây giờ mua hàng ra chặt cái đầu à? Cái tay nó lấy bờ nó ipam đó lấy gì? Ada wala pa rin may Thế plate cái lấy thế thì nó rồi. Chị đi cái nó đâu đi? Mình ngắt tôi thùng cái tôi cho lấy. No dia purai rồi. Chạy vào luôn đó. Em biết là hai con này. Mỗi tôi chắc chắn vào quanh nó cả hàng ngũ. Nên cho lao sang ra. Nó cùng nhỉ. Sina hayang luhonggodobagi jaga ko decoration kharabuди wali hayang ni tawdose ado mathang swai ga si tha do wali ado ga sina makha da di thare simaina ko sina middle se mu atopa carpet gum mu tha ga do ne ba lai de mai ke ama lai de sina mai ke ama mai ke ani ni ko mai ke sina ahum mai ke ahum sima tawre ko me am la phamina ba sina ki nupa nupi ko luhong lo ra ga ngahak tung sum phambagi
ꯔꯣꯁꯀꯁꯤ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯃꯊꯛꯇꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯀꯣ ꯁꯨꯃꯥꯏꯅꯅꯦ ꯌꯨꯝꯕꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯔꯣꯁ ꯊꯦꯠꯄ ꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯤꯗ ꯆꯪꯐꯝꯅꯤꯀꯣ ꯑꯣꯏꯗꯣꯏꯁꯦ ꯁꯤ ꯄꯔꯦꯡ ꯁꯥꯅ ꯁꯨꯃꯥꯏꯅ ꯈꯥꯔꯦ ꯀꯣ ꯅꯨꯄꯥ ꯃꯄꯥ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁ ꯉꯥꯏꯈꯣ ꯑꯝꯇ ꯑꯗꯒꯤ ꯁꯤꯅ ꯆꯪꯐꯝꯅꯤꯀꯣ ꯂꯨꯍꯣꯡꯐꯝꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯎꯠꯄꯗꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯑꯒ ꯁꯤꯅ ꯂꯨꯍꯣꯡꯕꯒꯤ ꯆꯪꯐꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯝꯕꯤꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯗꯣꯏꯅꯤ ꯄ꯭ꯔꯦꯃꯤ ꯏꯆꯦ ꯀꯔꯤ ꯌꯦꯟꯖꯥꯡꯅꯣ ꯑꯣ ꯉꯥ ꯊꯣꯡꯉꯦ ꯑꯃ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯍꯋꯥꯏ ꯑꯃꯁꯨ ꯊꯣꯡꯉꯦ ꯑꯗꯒꯤ ꯈꯥꯖꯤꯡ ꯕꯣꯔꯥ ꯑꯃ ꯀꯣ ꯃꯤ ꯍꯨꯝꯐꯨ ꯃꯤ 70ꯃꯨꯛ ꯆꯥꯒꯗꯧꯕ ꯉꯁꯤ ꯅꯨꯡꯗꯥꯡꯁꯦ ꯑꯗꯨꯒ ꯍꯌꯦꯡꯅꯤꯀꯣ ꯂꯨꯍꯣꯡꯒꯗꯣꯏꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯔꯛꯑꯦ ꯌꯥꯝ ꯁꯥꯡꯉꯤ ꯂꯝꯕꯤ ꯃꯁꯥꯡꯁꯦ ꯂꯣꯏꯅ ꯏꯁꯀ꯭ꯔꯤꯟ ꯈꯜꯂꯤꯅꯦꯕ ꯀꯅꯥꯒꯤꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧ ꯃꯆꯥꯅꯨꯄꯤ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗ ꯎꯠꯄꯗ ꯅꯪ ꯎꯍꯧꯗꯕ꯭ꯔꯣ ꯄ꯭ꯔꯦꯃꯤ ꯏꯆꯦꯒꯤ ꯃꯣꯅꯣ ꯑꯣꯏꯔꯦ ꯂꯥꯛꯑꯦ ꯑꯦꯜꯕꯤꯁꯦ ꯍꯣꯏ ꯃꯣꯅꯣꯅ ꯁꯣꯅꯣꯅ ꯀꯧꯗꯣꯏꯅꯣ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏ ꯅꯥꯗ ꯌꯦꯛꯇꯕ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯕ ꯀꯣ ꯑꯗꯨꯒ ꯇꯞꯅ ꯑꯗꯨꯝ ꯄꯨꯝꯅꯃꯛꯁꯨ ꯃꯥꯏ ꯄꯥꯛꯆꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯀꯦꯞꯇꯦꯟꯗꯨꯗꯤ ꯅꯣꯏ ꯑꯉꯥꯡ ꯇꯧꯔꯣ ꯅꯪ ꯚꯤꯗꯤꯑꯣ ꯃꯣꯏ ꯕꯣꯜꯒꯤ ꯃꯃꯥ ꯂꯥꯛꯑꯒꯤꯗꯤ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯐꯣꯟ ꯀꯧꯔꯣ ꯁꯤ ꯑꯣ ꯑꯇꯩꯗꯤ ꯂꯩꯕ꯭ꯔꯥ ꯄꯨꯛ ꯈꯤꯇꯪ ꯇꯦꯡꯕ ꯂꯩꯕ꯭ꯔꯥ ꯍꯥꯎ ꯉꯥꯏꯈꯣ ꯃꯥ ꯀꯩꯅꯣꯅꯦ ꯆꯥꯛ ꯆꯥꯅꯕꯩ ꯈꯣꯕꯔ ꯇꯧꯔꯛꯑꯅꯤ ꯕꯦꯕꯤ ꯀꯅꯥ ꯀꯅꯥꯕꯨ ꯑꯥꯗ ꯁꯨꯝ ꯆꯥꯅꯤ ꯑꯗꯩꯅꯦ ꯀꯩꯅꯣ ꯄꯦꯄꯔ ꯊꯥꯔꯒ ꯅꯠꯇꯦ ꯆꯣꯠꯂꯗꯤ ꯕꯦꯕꯤꯒꯗꯣ ꯍꯤꯟꯖꯥꯡꯒ ꯆꯠꯁꯤꯜꯂꯗꯤ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ ꯊꯣꯡꯗꯧ ꯋꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯂꯩ ꯉꯁꯤꯒ ꯂꯩꯕ ꯁꯤꯒ ꯂꯩꯕ ꯉꯁꯤꯒ ꯂꯩꯔꯝꯃꯦ ꯉꯁꯥꯏ ꯅꯉꯣꯟꯗ ꯑꯩꯁꯦ ꯁꯣꯟꯗꯩ ꯐꯥꯎꯗ ꯁꯨꯝ ꯆꯠꯈ꯭ꯔꯒꯦ ꯑꯃꯨꯛ ꯕꯦꯕꯤ ꯅꯪꯒꯤ ꯏꯅꯦꯕꯣꯛꯁꯇ ꯂꯥꯛꯑꯝꯃꯤꯗꯣ ꯍꯧꯖꯤꯛꯇ ꯂꯥꯛꯑꯝꯃꯤꯗꯨꯗꯤ ꯐꯣꯟ ꯂꯪꯊꯣꯛꯑꯝꯃꯦ ꯍꯥꯏꯔ ꯆꯥꯔꯖꯔ ꯂꯪꯊꯣꯛꯑꯝꯃꯦ ꯍꯥꯏꯔ ꯅꯣꯏ ꯅꯅꯦꯝꯕꯣꯛ ꯀꯩ ꯑꯩ ꯀꯔꯝꯕ ꯇꯣꯡꯉꯤꯅꯣ ꯑꯗꯣ ꯆꯥꯛ ꯆꯥꯕꯒꯤ ꯃꯔꯝꯁꯦ ꯇꯥꯟꯅꯔꯣꯕ ꯆꯥꯛ ꯂꯣꯏꯔꯕꯕ ꯂꯣꯏꯕꯒꯨꯝꯕꯅꯤ
sắc luôn à. อันนี้ก็เส้นเตอะจะไปฟัง한개 한dak mas mai hum tabin le bani kai nyong di nok si nok te ngang su ngang te na sai hum ôi nhỉ tập tập phần nào lupa kanggu mayang wali sauri di lupi kanggu na masak ta mai mai ka khan na hori rồi nó là ngồi xem mày ado di jamai mama dong atang la ami mobile mari lang thome hai da kai no nó cũng không mình không có nuôi thấu lắm đâu ra đấy baby de hai rồi hai bò nó nát cái kuni xin gặp cái gì đây đây như thế ao mới chè ừ thế nó một thằng rất là hay cả jak ta han ta ba kuni hinjang de siro 어디 내 가진 따이는 nó tin nó khai cái lô đêm à à nữa 아마도 오케이 왜 왜 나마 좀 나마 희세 땀이 새도록 나마 thum de kha jang da ni tak hum o no ni se 뭐라고 kho ko jing ni kho ni ko Saya dah hung tu. Cái hung ai đâu? ngoài thì nó có ra mình đang ngạt không không có mấy đúng lệ cái tôi là chắc không ra à kinh nghiệm của chủ ở chỗ này qua ngoài con giàu này rồi Si ibu pade, si kamu pade, si washing. là một quan tay là hay rồi Oi cái hả? quan tay là hay rồi Nga, Đây mà, châu Nga ông Tam. nga chỗ bên nào? Rồi chắc cái máy đúng đúng thùng này đâu mà chị bộ? Hả? Mà thà của cái gì chani gì kem chani gì vậy? Gì đấy? Sao rồi hả? Hả? Nunu nang jeng hello. Eh. একটু মুখ ঘুরাও না এদিকে সে নুনু দিয়ে সিদি মাই পাক মান ngai ko sai ki ngi to bio tre sidi ki balo loi hai bie gai sina do sina khoi cái đó ki bo gi ma na bi ne wangu ma ka dan 선물이나 말씀하는 게 되고 mấy tập Thì tao nó không bao giờ. ừ Thì tao nói là không bao giờ.
มาค่ะ อ๋อเดินมาทั้งเต็มตะกร้าเลยนะ Aku ini power tahu ini wanita kau ini siapa baru wanita ini. ไม่เจ้าสู Bây giờ thì lẩu ยังเดี๋ยวเราคุยอีใบนะคุยเจนะคุยแม่มทั้งถุงนี่จ้ะตรงนี้ 깡 히다 타이로. 깡 히다 타이로. 깡 라프로. 아주 잠깐 나비. 자, 어? 깡이다.นี่ลุยจักลำเลยจักที่ลุยเลยแต่จุ่มดูนะจักจาระสิคนละสิให้แต่วันนี้จุ่มเลยเลยกินอันตาเลยกูยังทันนึงจะได้เร็วไว้ mọi lạc thì một chỉ đem hơn. ดูพ่อ Bro, một chỉ đem hơn. 니 손 아이가 한번 가면 돼. 뭐 라이브 호텔로 갑니다. 나 Con vô đây. 오이도 좀 Nó nói cái nó đặt này. 하이